ꯌꯦꯛꯅꯕꯤꯅꯤ ꯍꯥꯏꯁꯤꯔꯥ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯁꯤꯔꯥ episode 5 ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯕꯤꯗ꯭ꯌꯥ ꯂꯨꯀꯥꯁꯁꯨ ꯉꯁꯥꯏꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯉꯛꯅ ꯌꯦꯡꯈꯤꯕꯅꯤ ꯏꯕꯦꯅꯤꯅ ꯃꯔꯛ ꯊꯠꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯐꯤꯕꯝꯕꯨ ꯍꯪꯂꯛꯏꯕ ꯋꯥꯗꯨꯗ ꯂꯨꯀꯥꯁ ꯏꯕꯦꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯦ ꯑꯣ ꯐꯔꯦꯗ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯨꯀꯥꯁꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄꯒ ꯃꯈꯣꯏꯁꯨ ꯂꯥꯟꯊꯧꯔꯛꯄ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯁꯦ ꯊꯣꯛꯈꯤꯕꯅꯤꯃ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯕꯥꯔꯗꯦꯒꯤ ꯒꯤꯐ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯤ ꯍꯣꯏꯁꯦ ꯅꯇꯥꯁꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯏꯆꯥꯁꯤꯡꯅ ꯂꯩꯔꯝꯂꯤꯕꯁꯦ ꯏꯃꯥ ꯍꯣꯏ ꯐꯦꯜꯂꯤ ꯑꯗꯣ ꯅꯣꯏꯁꯨ ꯍꯜꯂꯣ ꯅꯇꯥꯁꯦ ꯏꯃꯥꯒ ꯏꯆꯦꯒ ꯂꯩꯔꯕꯅꯤꯅ ꯅꯣꯏꯁꯨꯅꯦ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ ꯌꯥꯅꯤꯗ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯒꯦ ꯄꯨꯡꯁꯤ ꯊꯦꯡꯂꯦ ꯅꯇꯥꯒ ꯂꯥꯛꯄꯒ ꯅꯆꯦꯗ ꯍꯥꯏꯍꯜꯂꯛꯀꯦ ꯏꯕꯦꯅꯤꯅ ꯍꯥꯏꯔꯕꯗ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯆꯦ ꯊꯣꯛꯎꯈꯤꯒꯦ ꯑꯁꯨꯝꯅ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯈꯤ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯀꯩꯅꯣ ꯍꯥꯏꯅ ꯌꯦꯡꯅꯩ ꯂꯨꯀꯥꯁꯅ ꯃꯅꯥꯎ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯅꯥꯎ ꯅꯣꯏꯁꯨ ꯆꯠꯂꯝꯃꯣ ꯌꯥꯝꯕꯨꯡꯆꯧ ꯒ꯭ꯌꯥꯟꯂꯥꯛꯄꯒ ꯂꯥꯛꯑꯒꯦ ꯌꯥꯅꯤ ꯌꯥꯝꯕꯨꯡꯆꯧ ꯑꯩꯈꯣꯏꯁꯨ ꯂꯩꯒꯦ ꯆꯠꯂꯝꯃꯣꯁꯨ ꯅꯆꯦ ꯂꯥꯛꯏꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯃꯌꯥꯝꯕꯅ ꯍꯥꯏꯔꯕꯗꯨꯗ ꯂꯨꯍꯦꯟ ꯑꯃꯗꯤ ꯃꯇꯥꯎ ꯑꯍꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯍꯟꯈꯤ ꯏꯕꯦꯅꯤꯅ ꯂꯨꯀꯥꯁꯇ ꯌꯦꯡꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯃꯥꯅꯦ ꯏꯃꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯕꯤꯗ꯭ꯌꯥꯁꯨ ꯂꯣꯟꯅ ꯂꯨꯀꯥꯁꯕꯨ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯂꯨꯀꯥꯁꯁꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯕꯤꯗ꯭ꯌꯥꯕꯨ ꯏꯜꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯂꯨꯀꯥꯁ ꯏꯜꯁꯤꯗ ꯌꯦꯡꯗꯨꯅ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯦꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯎꯕꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯄꯤꯖꯔꯝꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯅꯤꯅ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯅꯆꯟꯁꯤꯒ ꯇꯥꯟꯅꯔꯣ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯆꯦꯅꯤ ꯂꯨꯀꯥꯁ ꯏꯕꯦꯅꯤꯒꯤ ꯋꯥꯗꯨꯗ ꯕꯤꯗ꯭ꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯍꯤꯗꯥꯛꯁꯨ ꯈꯔ ꯂꯩꯖꯔꯝꯒꯦ ꯐꯥꯔꯃꯥꯁꯤ ꯐꯥꯎꯇꯪ ꯀꯨꯝꯂꯨꯁꯤꯔꯥ ꯍꯣꯏ ꯆꯣ ꯅꯕꯨꯡ ꯊꯤꯟꯕ ꯑꯣꯏꯅ ꯍꯦꯛ ꯀꯨꯝꯂꯨꯔꯣ ꯏꯃꯥ ꯂꯩꯔꯝꯃꯒꯦ ꯏꯃꯥ ꯑꯗꯨꯗꯤ ꯊꯣꯛꯎꯈꯤꯒꯦ ꯑꯁꯨꯝꯅ ꯂꯨꯀꯥꯁ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯄꯨꯟꯅ ꯐꯥꯔꯃꯥꯁꯤ ꯇꯝꯅ ꯂꯥꯛꯏ ꯂꯨꯀꯥꯁꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯒꯤ ꯋꯥ ꯑꯣꯏꯅ ꯑꯕꯦ ꯌꯥꯝ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯪꯅ ꯅꯣꯏ ꯅꯅꯥꯎꯄꯤ ꯌꯥꯏꯃ ꯍꯥꯏꯕꯗꯣ ꯉꯁꯤꯔꯥ ꯕꯤꯗ꯭ꯌꯥ ꯅꯣꯛꯃꯤ ꯃꯥꯅꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯃꯥꯇꯅꯤ ꯉꯥꯡꯅꯗꯣꯏꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯕꯨꯡꯆꯧ ꯑꯩꯈꯣꯏꯁꯨ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯡꯗꯨꯒ ꯒꯥꯔꯤꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯧꯕꯅꯤꯗ ꯑꯣ ꯑꯩꯗꯤ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯨꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯕꯣ ꯐꯔꯦ ꯑꯩꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯕꯗꯨꯗ ꯋꯥꯈꯜꯗꯗꯤ ꯈꯟꯕꯅꯦ ꯅꯝꯕꯔꯁꯤꯕꯨ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤꯒ ꯑꯃꯨꯛ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯃꯤ ꯇꯧꯔꯤ ꯂꯨꯀꯥꯁ ꯕꯤꯗ꯭ꯌꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯚꯥꯞ ꯑꯃꯇ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯖꯥꯠꯅꯤꯅꯦ ꯀꯅꯥ ꯍꯥꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯐꯥꯔꯃꯥꯁꯤ ꯌꯧꯔꯗꯨꯅ ꯍꯤꯗꯥꯛꯁꯤꯡꯗꯨ ꯂꯩꯗꯨꯅ ꯑꯕꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣꯀꯣ ꯁꯦ ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯣ ꯑꯩꯅ ꯏꯆꯟꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯄꯤꯕꯅꯤ ꯄꯩꯁꯥꯗꯨ ꯕꯤꯗ꯭ꯌꯥ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯥꯔꯅꯤ ꯌꯥꯝꯕꯨꯡꯆꯧ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯀꯩꯒꯤ ꯄꯤꯔ ꯆꯦꯜꯂꯤꯅꯣ ꯁꯤꯗꯤꯅꯦ ꯅꯣꯏ ꯅꯥꯕꯒꯤ ꯅꯠꯇꯦ ꯌꯥꯝꯕꯨꯡꯆꯧꯅ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯣ ꯂꯨꯀꯥꯁꯅ ꯍꯥꯏꯔꯕꯗꯨꯗ ꯕꯤꯗ꯭ꯌꯥ ꯄꯩꯁꯥꯗꯨ ꯂꯧꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯆꯧ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯌꯥꯝꯕꯨꯡꯆꯧꯁꯨ ꯐꯖꯅ ꯆꯠꯂꯣ ꯍꯣꯏ ꯑꯁꯨꯝꯅ ꯕꯤꯗ꯭ꯌꯥꯁꯨ ꯆꯠꯈꯤ ꯂꯨꯀꯥꯁꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯃ ꯀꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡꯁꯨ ꯐꯅ ꯌꯥꯝꯗꯤ ꯊꯦꯡꯂꯦ ꯂꯨꯍꯦꯟ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯀꯔꯤꯅꯣꯃꯅ ꯊꯨꯒꯥꯏꯔꯛꯏ ꯏꯜꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯃꯊꯛꯇꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕꯅꯤ ꯅꯨꯄꯥ ꯃꯍꯥꯛꯁꯤ
ꯃꯌꯥꯝ ꯂꯩꯕꯅ ꯋꯥ ꯉꯥꯡꯊꯣꯛꯇ ꯂꯩꯈꯤꯕꯅꯤ꯫ ꯏꯜꯁꯤ ꯑꯃꯗꯤ ꯔꯣꯁꯤ ꯕꯦꯂꯥꯗꯨꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯌꯥꯝꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯣꯔꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯖꯈꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕ ꯈꯪꯂꯛꯄꯗ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯈꯨꯗꯣꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯟꯊꯗ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯏꯜꯁꯤꯒꯤ ꯅꯝꯕꯔ ꯃꯥꯅ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯑꯗꯨ ꯑꯟꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯊꯥꯕ ꯆꯪꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯇꯥꯏꯄꯤꯡ ꯍꯧꯏ꯫ ꯑꯃꯨꯛ ꯇꯥꯏꯄꯤꯡꯗꯣ ꯂꯦꯞꯇꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯃꯥꯕꯨ ꯐꯣꯟꯒ ꯄꯥꯏꯔꯝꯒꯗ꯭ꯔꯅꯦ? ꯄꯥꯏꯗ꯭ꯔꯁꯨ ꯊꯥꯔꯒꯦꯗ ꯀꯣꯟꯅ ꯌꯦꯡꯖꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯇꯥꯏꯄꯤꯡ ꯍꯧꯏ꯫ ꯌꯥꯝꯅ ꯁꯥꯡꯅ ꯏꯕꯒ ꯅꯠꯇꯦ ꯁꯨꯝꯅꯇꯒꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯈꯛꯇꯅꯤ ꯊꯥꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟꯗꯨ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯃꯁꯥ ꯃꯊꯟꯇꯁꯨ ꯁꯣꯟꯖꯔꯤ꯫ ꯑꯩꯅ ꯇꯦꯛꯁꯀ ꯑꯃꯨꯛ ꯊꯥꯔꯤꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯕ꯭ꯂꯣꯛ ꯊꯝꯃꯒ ꯍꯧꯖꯤꯛꯇ ꯑꯩꯒꯤꯁꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯋꯥꯈꯜꯒ ꯐꯗꯣꯏꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯐꯣꯟꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨ everyone delete ꯇꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ ꯂꯨꯍꯦꯟ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯅ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯉꯁꯤꯗꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯒꯦꯁ ꯀꯤꯆꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯣꯛꯇꯨ ꯊꯣꯡꯅꯕ ꯇꯧꯔꯤ꯫ ꯂꯨꯍꯦꯟꯒꯤ ꯃꯃꯥ ꯂꯩꯃꯅ ꯁꯥ ꯊꯣꯡꯕꯁꯤ ꯀꯤꯆꯟꯗ ꯊꯣꯡꯕ ꯄꯥꯝꯗꯕꯅ ꯑꯅꯝꯕꯅ ꯃꯤ ꯄꯨꯜꯂꯛꯄꯗ ꯆꯥꯛ ꯆꯥꯔꯁꯨ ꯁꯥ ꯑꯇꯣꯞꯄ ꯊꯣꯡꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯥꯈꯤꯕꯅꯤ ꯒꯦꯁ ꯀꯤꯆꯟ ꯑꯁꯤ꯫ ꯕꯣꯔꯤꯁ ꯃꯈꯨꯠꯇ ꯁꯣꯔꯤꯗꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠꯀꯗꯨ ꯃꯄꯤ ꯆꯦꯟꯕ ꯃꯈꯩ ꯇꯤꯜꯍꯧꯗꯨ ꯁꯣꯏꯔꯤ꯫ ꯖꯦꯝꯁꯁꯨ ꯃꯩꯗꯨꯕꯨ ꯃꯩꯈꯨ ꯏꯈꯨ ꯈꯨꯒꯩ ꯍꯧꯒꯠꯂꯤ꯫ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥꯗꯤ ꯉꯥꯡꯗ ꯁꯥꯗꯨꯕꯨ ꯍꯥꯞꯂꯤꯕ ꯕꯦꯁꯤꯟꯗꯨꯗ ꯆꯥꯝꯂꯤ꯫ ꯖꯦꯝꯁꯅ ꯅꯨꯄꯥ ꯀꯌꯥꯁꯤꯗ ꯊꯣꯡꯉꯝꯗꯧꯅꯤꯗ ꯑꯗꯨꯝ ꯍꯩꯄꯥ ꯁꯥꯗꯅ ꯃꯩꯁꯤꯁꯨ ꯆꯥꯛꯇꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯕꯣꯔꯤꯁꯅ ꯃꯔꯠ ꯊꯠꯅ ꯈꯣꯟꯀꯠꯂꯞ ꯆꯥꯅꯤꯅ ꯆꯥꯔꯗꯤ ꯈꯔ ꯍꯥꯎꯅ ꯆꯥꯁꯤ ꯇꯧꯕꯅꯤ꯫ ꯁꯤꯡꯗ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯈꯪꯗ꯭ꯔꯤꯍꯦ ꯅꯪꯗꯤ꯫ ꯆꯨꯝꯃꯤ ꯖꯦꯝꯁꯅ ꯍꯥꯏꯔꯤꯁꯤ ꯒꯦꯁ ꯀꯤꯆꯟꯅꯤ ꯍꯥꯏꯅ ꯑꯄꯤꯛꯄ ꯀꯥꯒ ꯅꯠꯇꯦ ꯆꯥꯎꯅ ꯁꯥꯔꯤꯕ ꯀꯥꯅꯤ꯫ ꯀꯤꯆꯟꯒꯤ ꯄꯣꯠ ꯁꯨꯅꯕ ꯂꯣꯏꯅ ꯊꯝꯗꯨꯅ ꯂꯩ꯫ ꯅꯥꯀꯟ ꯑꯇꯣꯞꯄꯗ ꯁꯤꯡꯗ ꯊꯣꯡꯅꯁꯨ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯒꯁꯨ ꯊꯝꯂꯤ꯫ ꯃꯗꯨꯗꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡꯅꯕ ꯇꯧꯔꯤꯁꯤꯁꯨ꯫ ꯖꯦꯝꯁ ꯍꯣ ꯁꯤꯗꯣꯔꯦ ꯃꯩꯈꯨꯁꯤꯅ꯫ ꯕꯣꯔꯤꯁ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯅ ꯃꯩꯁꯤ ꯆꯥꯛꯍꯟꯗꯗꯅ ꯑꯩ ꯁꯤꯗꯣꯔꯦ꯫ ꯇꯤꯜꯍꯧ ꯁꯣꯏꯕꯒꯤ ꯄꯤ ꯇꯥꯕꯒ ꯅꯪꯒꯤ ꯃꯩꯈꯨꯒꯅ꯫ ꯖꯦꯝꯁ ꯍꯣ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ꯫ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯔꯩꯗꯨꯗ ꯂꯨꯍꯦꯟ ꯌꯥꯔꯁꯦ ꯑꯩ ꯁꯦꯝꯂꯒꯦ ꯃꯩꯗꯣ꯫ ꯑꯁꯤ ꯍꯥꯏꯅ ꯆꯪꯗꯨꯅ ꯎꯆꯥꯟꯗꯨ ꯃꯆꯦꯠ ꯑꯃꯃꯨꯛ ꯂꯧꯗꯨꯅ ꯃꯩꯗꯨ ꯈꯤꯇꯪ ꯊꯥꯗꯨꯅ ꯃꯩꯗꯨ ꯆꯥꯛꯅꯕ ꯁꯦꯝꯂꯤ꯫ ꯋꯥ ꯌꯥꯝ ꯉꯥꯡꯅꯩ ꯅꯣꯏꯁꯤꯗꯤꯕ ꯌꯥꯔꯦꯁꯦ ꯃꯩꯁꯦ ꯆꯥꯛꯂꯅꯤ ꯌꯥꯝ ꯂꯥꯡꯒꯅꯨ ꯁꯤꯡꯗꯣ ꯑꯃꯨꯛ ꯃꯨꯠꯈꯤꯅꯤ꯫ ꯕꯣꯔꯤꯁꯅ ꯆꯥꯕꯇꯅꯤ ꯑꯁꯦ꯫ ꯍꯟꯗꯛꯀꯤ ꯕꯣꯔꯤꯁꯀꯤ ꯋꯥꯗꯨꯗ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦꯁꯦ ꯈꯥꯡ ꯊꯥꯡꯒꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯥꯎꯁꯤꯡꯗꯨ ꯍꯦꯟꯖꯥꯡꯗꯨ ꯊꯣꯡꯕ ꯍꯧꯏ꯫ ꯕꯣꯔꯤꯁ ꯑꯃꯗꯤ ꯖꯦꯝꯁꯇꯤ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯂꯒ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯂꯩꯔꯤ꯫ ꯂꯨꯍꯦꯟꯗꯤ ꯃꯈꯨꯠꯇ ꯈꯥꯕꯩꯗꯨ ꯄꯥꯏꯗꯨꯅ ꯍꯦꯟꯖꯥꯡꯗꯨ ꯑꯣꯟꯅ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯭ꯔꯥ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯖꯦꯝꯁꯅ ꯅꯨꯡꯁꯤꯔꯦꯍꯦ꯫ ꯅꯨꯡꯁꯤꯅꯤ ꯑꯩꯅ ꯁꯣꯝꯗ ꯍꯨꯃꯥꯡꯒ ꯀꯥꯡꯈꯩ ꯊꯣꯡꯕ ꯅꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯫ ꯍꯦꯔ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯍꯦꯟꯖꯥꯡꯒ ꯁꯦꯝꯗꯨꯅ ꯇꯧꯔꯤꯗꯨꯗꯤ꯫ ꯁꯦꯝꯃꯦ ꯌꯥꯝ ꯁꯦꯝꯃꯦ꯫ ꯇꯤꯜꯍꯧ ꯈꯛ ꯁꯣꯏꯕꯗꯨꯗ ꯅꯥꯄꯤꯒ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯏꯕꯨꯡꯉꯣ ꯍꯌꯦꯡꯋꯥꯏ ꯅꯇꯨ ꯀꯥꯏꯅꯕꯗ ꯇꯥꯅꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯨꯍꯦꯟꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯔꯤꯡꯂꯛꯏ꯫ ꯑꯗꯨꯗ ꯄꯥꯏꯒꯦ ꯍꯥꯏꯅ ꯂꯧꯊꯣꯛꯄꯒ ꯀꯣꯜꯗꯨ ꯇꯠꯈꯤ꯫ ꯀꯨꯏꯅ ꯔꯤꯡꯗꯨ ꯈꯤꯡꯂꯝꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯨꯍꯦꯟꯁꯨ ꯌꯦꯡꯂꯨꯕꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇꯧꯗ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ꯫ ꯂꯥꯛꯈ꯭ꯔꯤꯕ ꯐꯣꯟꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡꯂꯤꯕ ꯌꯦꯟꯁꯥꯡꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯨ ꯃꯃꯥ ꯂꯩꯃꯅ ꯊꯣꯡꯕꯤꯔꯤꯗꯨꯗꯩ ꯂꯧꯔꯨꯗꯨꯅ ꯄꯨꯟꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯑꯣꯏꯈ꯭ꯔꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯐꯣꯟꯗꯨ ꯑꯣꯠꯂꯝꯕꯅꯤ ꯂꯨꯍꯦꯟ꯫ ꯇꯥꯟꯖꯥ ꯆꯥꯅ ꯋꯥꯆꯞꯇ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯇꯦꯛꯁ ꯂꯥꯛꯏ꯫ ꯍꯥꯏ꯫ ꯃꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯉꯁꯥꯏ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯆꯞ ꯃꯥꯟꯅꯔꯝꯕ ꯑꯗꯨꯗ ꯀꯣꯜ ꯑꯣꯏꯅ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯀꯣꯜꯗꯣ ꯄꯥꯏꯔꯛꯇꯦ꯫ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯂꯨꯍꯦꯟ ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯗ
WhatsAppꯀꯤ ꯇꯦꯛꯁꯇꯨ ꯍꯟꯗ ꯑꯃꯨꯛ ꯐꯣꯟꯗꯨ ꯃꯥꯅ ꯌꯦꯡꯂꯝꯕ ꯏꯟꯁꯇꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯦꯛꯁꯇꯨꯁꯨ ꯑꯃꯨꯛꯀ ꯂꯥꯛꯏ ꯇꯦꯛꯁꯀ ꯍꯟꯗꯦ ꯌꯥꯝ ꯄꯣꯡꯉꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯆꯪꯗꯨꯅ ꯇꯥꯏꯄꯤꯡ ꯍꯧꯏ ꯀꯅꯥꯅꯣ ꯅꯪ ꯅꯊꯧ ꯂꯩꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯁꯣꯝꯗꯁꯨ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯔꯤꯄ꯭ꯂꯥꯏꯗꯨ ꯉꯥꯏꯍꯥꯛꯇꯤ ꯍꯟꯗꯦ ꯂꯨꯍꯦꯟꯁꯨ ꯃꯦꯁꯦꯖꯇꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯏꯟꯁꯇꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯁꯦꯖꯇꯨ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ ꯑꯩꯅꯦ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯅꯝꯕꯔꯁꯤ ꯂꯧꯕꯅꯤ ꯍꯟꯗꯛꯀꯤ ꯇꯦꯛꯁꯇꯨ ꯎꯕꯗ ꯃꯔꯧ ꯂꯩꯅ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯗꯨꯅ ꯇꯦꯛꯁꯇꯨ ꯆꯪꯉꯤ ꯑꯩꯅꯦꯗꯤ ꯏꯜꯁꯤ ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯔꯤꯁꯤꯅ ꯃꯤꯅ ꯀꯩꯁꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯣꯏꯗ ꯅꯨꯄꯤꯅꯦꯅ ꯇꯧꯉꯝꯃꯟꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯅꯦꯆꯔꯗꯨꯒ ꯀꯃꯥꯏꯅ ꯐ꯭ꯔꯦꯟ ꯑꯣꯏꯗꯣꯏꯅꯣ ꯆꯥꯟꯁꯀꯁꯨ ꯊꯤꯔꯤꯅꯦ ꯅꯨꯄꯤꯅꯦꯅ ꯂꯦꯝꯗꯕ ꯀꯅꯥꯅꯕꯨ ꯄꯤꯔꯤꯖꯥꯠꯅꯣ ꯅꯝꯕꯔꯁꯦ ꯇꯧꯔꯝꯅꯤꯕ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤ ꯏꯟ ꯑ ꯐ꯭ꯂꯥꯁꯕꯦꯛ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯨꯍꯦꯟ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯏꯜꯁꯤ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕꯒ ꯀꯩꯒ ꯌꯦꯡꯂꯨꯗꯕꯅꯤ ꯉꯁꯤꯗꯤ ꯃꯆꯦꯅ ꯍꯥꯏꯕꯗꯨꯗ ꯕꯦꯂꯦꯟꯁꯇꯨ ꯍꯥꯞꯆꯤꯜꯂꯤ ꯃꯁꯥꯗꯨ ꯈꯔ ꯐꯒꯠꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯅꯦꯠ ꯑꯣꯟ ꯇꯧꯏ ꯀꯨꯏꯅ ꯅꯦꯠ ꯍꯥꯡꯂꯨꯗꯕꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯡꯗꯨ ꯃꯅꯝ ꯃꯅꯝ ꯄꯥꯏꯁꯤꯜꯂꯛꯏ WhatsAppꯇꯨ ꯆꯪꯂꯛꯄꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗꯩ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯤ ꯀꯛꯈꯤꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯆꯤꯟꯗꯨ ꯈꯤꯇꯪ ꯄꯣꯝꯇꯛ ꯁꯣꯟꯖꯩ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯑꯝꯃꯒ ꯀꯛꯄ ꯑꯩꯅ ꯁꯣꯝꯗ ꯅꯥꯔꯒ ꯂꯩꯔꯤꯁꯦ ꯈꯪꯉꯤꯅꯦꯕ ꯕꯦꯂꯦꯟꯁꯁꯨ ꯌꯥꯎꯗꯕꯒ ꯄꯥꯏꯗꯕꯒ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯕ꯭ꯂꯣꯛꯁꯨ ꯊꯝꯃꯤꯕ ꯑꯁ ꯑꯩꯗꯤ ꯆꯥꯛꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯊꯣꯡꯖꯤꯟꯗꯨꯗ ꯃꯅꯥꯎꯄꯤ ꯂꯦꯞꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯏ ꯆꯦ ꯌꯥꯏ ꯆꯥꯛ ꯄꯨꯔꯛꯑꯣꯔꯥ ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄꯨꯔꯛꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯥꯎꯄꯤꯗꯣ ꯑꯃꯨꯛ ꯆꯠꯈꯤ ꯏꯜꯁꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯅ ꯁ꯭ꯇꯦꯇꯁꯁꯤꯡꯗꯨ ꯑꯃꯨꯛ ꯕꯦꯂꯥ ꯔꯣꯁꯤꯒꯤꯁꯨ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯏ ꯆꯦ ꯌꯥꯏ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯦ ꯁꯤꯗ ꯊꯝꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯃꯤ ꯏꯆꯦ ꯏꯃꯥꯗꯤ ꯗꯨꯀꯥꯟꯗ ꯆꯦꯡ ꯋꯥꯟꯕ ꯆꯠꯈꯤꯕꯅꯤ ꯆꯦꯡꯗꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯁꯤ ꯆꯥꯊꯣꯛꯑꯣ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯣ ꯏꯆꯦꯅꯦ ꯏꯃꯥꯒꯤ ꯐꯤ ꯍꯧꯔꯝꯕꯁꯦ ꯈꯤꯇꯪ ꯇꯧꯕꯤꯔꯨꯔꯒꯦ ꯍꯣꯏ ꯆꯦ ꯏꯜꯁꯤ ꯃꯆꯦꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯆꯥꯛꯇꯣ ꯂꯧꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯂꯒ ꯆꯥꯕ ꯍꯧꯏ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯥꯟꯅꯗꯦ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯒꯦ ꯌꯥꯝꯕꯨꯡ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯩꯒꯤ ꯌꯥꯝꯕꯨꯡꯒ ꯑꯩꯒꯒꯤꯁꯨ ꯐ꯭ꯌꯨꯆꯔ ꯁꯥꯒꯠꯀꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯗꯨ ꯊꯥꯔꯒ ꯇꯥꯔꯤ ꯑꯁꯣꯝꯗꯅ ꯂꯨꯍꯦꯟ ꯑꯅꯥꯕꯗꯨ ꯐꯔꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎꯗꯨ ꯌꯥꯝ ꯇꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯗ ꯍꯪꯕ ꯍꯦꯛ ꯉꯝꯗꯦ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯗꯨꯁꯨ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯆꯥꯎꯔꯕ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯤꯕ ꯍꯪꯀꯠ ꯍꯟꯇꯥ ꯆꯠꯇꯨꯅ ꯃꯔꯨꯝ ꯃꯔꯨꯝꯁꯨ ꯁꯣꯜꯂꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯑꯣꯏꯗꯕꯅꯤ ꯌꯥꯝꯕꯨꯡ ꯆꯧꯗ ꯑꯃꯨꯛꯇ ꯍꯪꯍꯟꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯆꯧꯁꯨ ꯑꯅꯥꯕꯗꯣ ꯁꯨꯃꯥꯏ ꯇꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯅ ꯌꯥꯕꯅꯤ ꯍꯪꯗ꯭ꯔꯁꯨ ꯏꯁꯧꯁꯨ ꯃꯊꯟꯇ ꯂꯥꯡꯉꯤ ꯈꯨꯗꯥꯡꯒꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯥꯒꯠꯇꯨꯅ ꯌꯦꯡꯉꯤ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯐꯝꯊ ꯂꯣꯏꯔꯦ ꯅꯨꯄꯥ ꯃꯍꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯥꯒꯤ ꯕꯤꯍꯦꯚꯤꯌꯔꯁꯤ ꯁꯨꯝꯗꯧꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎ ꯍꯦꯛ ꯈꯟꯕ ꯌꯥꯏ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯃꯈꯨꯠꯇꯨ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯑꯃꯗꯤ ꯖꯦꯝꯁꯅ ꯁꯣꯐꯥ ꯊꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯋꯥꯔꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯩ ꯐꯪꯗꯕꯒꯨꯝ ꯇꯧꯕꯗꯨꯗ ꯁꯥꯎꯅ ꯃꯇꯥꯎ ꯑꯅꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯃꯇꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯕꯣꯔꯤꯁ ꯑꯃꯗꯤ ꯖꯦꯝꯁ ꯏꯉꯛꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯑꯃꯨꯛ ꯌꯦꯡꯂꯛꯏꯗꯨꯕꯣ ꯅꯣꯏꯒꯤ ꯅꯇꯨ ꯅꯠꯇꯦ ꯕꯣꯔꯤꯁ ꯍꯟꯗꯛꯇꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯨꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯤ ꯀꯩꯗꯧꯔꯒꯦ ꯂꯨꯍꯦꯟ ꯍꯟꯗꯛꯇꯤ ꯃꯇꯥꯎ ꯑꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯏꯅ ꯌꯦꯡꯂꯛꯇꯨꯅ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯁꯦ ꯋꯥꯗꯤ ꯍꯥꯏꯗꯦ ꯇꯥꯔꯣꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯗꯤ ꯑꯁꯦꯡꯕ ꯀꯩꯅꯣꯅꯤꯕ ꯑꯣ ꯑꯅꯥꯕꯗꯣ ꯀꯝꯗꯧꯔꯒꯦ ꯑꯝꯇ ꯍꯪꯉꯣ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯃꯆꯥꯗ ꯍꯪꯕꯗꯤ ꯅꯪ ꯍꯪꯉꯨ ꯀꯩꯅꯣ ꯑꯩꯅ ꯍꯪꯗꯣꯏ ꯑꯣꯏꯔꯗꯤ ꯍꯪꯂꯅꯤ ꯅꯣꯏꯗ ꯍꯥꯏꯗ ꯌꯥꯗꯕꯒꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝꯕꯨꯡ ꯆꯧꯗ ꯍꯪꯉꯣ
ꯑꯩ ꯇꯂꯦ ꯇꯧꯕꯅꯤ ꯀꯩꯅꯣꯗ ꯍꯟꯗꯛꯇꯤ ꯅꯤꯄꯥꯁꯤ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯆꯣꯡꯂꯛꯄꯒꯨꯝ ꯍꯟꯗꯛꯀꯤ ꯃꯇꯥꯎ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯗꯨꯗ ꯂꯨꯍꯦꯟ ꯁꯥꯎꯕ ꯁꯥꯗꯨꯅ ꯀꯩꯅꯣ ꯄꯥꯛꯀ ꯐꯔꯛꯑꯅꯨ ꯁꯨꯝ ꯅꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯕꯗꯤ ꯌꯥꯏꯗꯅ ꯍꯣ ꯑꯗꯨꯕꯣꯕ ꯑꯗꯨ ꯌꯥꯝ ꯈꯪꯅꯤꯡꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯃꯁꯥꯗ ꯍꯪꯉꯨꯗꯅ ꯑꯁ ꯌꯥꯔꯦ ꯋꯥ ꯌꯥꯝ ꯌꯥꯝꯃꯤꯅꯣꯁꯤ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯞꯂꯤꯕ ꯕꯦꯜꯀꯅꯤ ꯑꯗꯣꯝꯗ ꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯅꯣꯛꯅꯤꯡꯕ ꯈꯪꯍꯧꯔꯤ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯗꯨꯅ ꯀꯤꯆꯟꯗ ꯃꯈꯣꯏꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯐꯝꯂꯤ ꯂꯩꯃ ꯑꯦꯟꯁꯥꯡꯁꯤꯡꯗꯨ ꯍꯥꯞꯇꯨꯅ ꯆꯥꯕ ꯍꯧꯔꯣ ꯀꯩ ꯋꯥꯠꯀꯦ ꯏꯃꯥ ꯍꯥꯞꯄꯛꯀꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯥꯔꯣꯗꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯃꯨꯡꯆꯧꯒ ꯑꯉꯥꯡꯁꯤꯡꯒ ꯆꯥꯔꯁꯅꯨ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯏꯃꯥꯒ ꯆꯟꯒꯁꯨ ꯄꯨꯟꯅ ꯆꯥꯔꯤꯁꯤꯗꯅ ꯑꯩꯈꯣꯏ ꯂꯣꯏꯗꯕꯤꯗ ꯌꯥꯅꯤ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯒꯦ ꯅꯣꯏ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯒꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯃꯨꯛ ꯍꯦꯛ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯂꯨꯀꯥꯁ ꯑꯃꯗꯤ ꯃꯅꯥꯎꯄꯥ ꯂꯨꯍꯦꯟꯒꯤ ꯃꯇꯥꯎꯁꯤꯡꯗꯨꯗ ꯆꯥꯛꯇꯨ ꯆꯥꯅ ꯕꯣꯔꯤꯁꯅ ꯂꯩꯕꯗ ꯑꯣꯟꯁꯤꯟ ꯏꯃꯥꯁꯦ ꯄꯥꯕꯨꯡꯗꯤ ꯍꯩꯃꯥ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯗꯦꯜꯂꯤꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯤ ꯆꯠꯈꯤꯌꯦ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯄꯥꯕꯨꯡ ꯌꯥꯎꯗꯕꯁꯤꯗ ꯌꯥꯔꯦ ꯆꯥꯔꯣ ꯋꯥꯊꯤ ꯇꯧ ꯂꯩ ꯆꯥꯗꯧꯁꯦ ꯆꯥꯗꯦ ꯂꯨꯍꯦꯟꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯕꯣꯔꯤꯁ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯅꯪꯉꯣꯟꯗ ꯌꯦꯛꯄ꯭ꯔꯣ ꯍꯣꯏ ꯌꯦꯛꯑꯦ ꯏꯍꯦ ꯆꯥꯔꯣꯅꯦ ꯅꯣꯏꯕꯣ ꯑꯃꯨꯛ ꯈꯠꯅꯔꯅꯨ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯈꯤ ꯑꯗꯨꯕꯨ ꯂꯨꯍꯦꯟꯗꯤ ꯕꯣꯔꯤꯁꯀꯤ ꯃꯈꯣꯡꯗꯨꯗ ꯈꯪꯀꯥꯎ ꯍꯦꯛ ꯀꯥꯎꯏ ꯕꯣꯔꯤꯁ ꯅꯥꯔꯗꯨꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯛꯏ ꯑꯌꯣ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯄꯨꯂꯞ ꯍꯦꯛ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯒꯠꯂꯤ ꯏꯍꯦ ꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯤꯗ ꯆꯥꯔꯣ ꯀꯥꯔꯟ ꯇꯧꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯅꯩ ꯕꯣꯔꯤꯁꯇꯤ ꯂꯨꯍꯦꯟꯗ ꯄꯥꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯄꯩꯔꯒ ꯌꯦꯡꯂꯝꯕ ꯂꯨꯍꯦꯟꯒꯤ ꯃꯃꯤꯠꯇꯨ ꯎꯕꯗ ꯀꯩꯅꯣ ꯍꯥꯏꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯏꯪꯒꯤ ꯇꯧꯏ ꯍꯥꯏꯌꯨ ꯍꯥꯏꯅ ꯂꯨꯍꯦꯟꯁꯨ ꯃꯃꯤꯠꯀ ꯁꯪꯗꯣꯛꯇꯨꯅ ꯏꯪꯒꯤ ꯇꯧꯔꯤ ꯃꯇꯧꯗꯨꯗ ꯕꯣꯔꯤꯁ ꯅꯣꯡꯅꯤꯡꯉꯛꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯨꯀꯥꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯌꯥꯕꯨꯡꯆꯧ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯂꯨꯀꯥꯁ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯌꯦꯡꯂꯛꯏ ꯍꯪꯉꯨ ꯅꯍꯥꯟꯒꯤ ꯑꯅꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯃꯁꯥꯗꯣ ꯈꯔ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯌꯨꯝꯗꯁꯨ ꯄꯨꯊꯔꯦ ꯍꯥꯏꯕꯅꯤ ꯑꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯤꯅꯤꯅ ꯈꯪꯅꯤꯡ ꯇꯧꯕꯅꯤꯗ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯌꯥꯝꯕꯨꯡꯆꯧ ꯑꯣ ꯐꯔꯅꯤ ꯑꯩꯁꯨ ꯍꯣꯔꯦꯟꯗꯣ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯅꯣꯏꯁꯨ ꯆꯠꯁꯤꯔꯣ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯔꯕꯒꯨꯝ ꯂꯨꯍꯦꯟꯁꯨ ꯁꯠꯀꯨꯝꯂꯛꯏ ꯍꯣꯏ ꯌꯥꯝꯕꯨꯡꯆꯧ ꯆꯠꯂꯨꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯅꯪꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯅꯥꯎꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯂꯛꯏ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯗꯤ ꯑꯣꯏ ꯅꯣꯏ ꯆꯥꯍꯧꯈꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯀꯥꯁ ꯍꯧꯒꯠꯈꯤ ꯑꯍꯨꯝꯗꯨꯗꯤ ꯆꯥꯍꯧꯔꯤ ꯏꯁ ꯀꯩꯅꯣꯅꯤꯄꯥ ꯅꯔꯣꯜ ꯆꯨꯝꯃꯨꯀꯣ ꯅꯪ ꯀꯩꯅꯣꯝꯅꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕꯅꯤꯅ ꯂꯥꯏꯌꯦꯡꯕꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕꯅꯤ ꯑꯗꯨ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯥꯏꯕ ꯌꯥꯔꯦ ꯑꯃꯨꯛ ꯀꯣꯏꯊꯣꯛꯂꯦ ꯁꯠ ꯆꯥꯎ ꯑꯁꯣꯝꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯔꯤ ꯑꯁꯣꯝꯗꯅ ꯏꯜꯁꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯗꯣ ꯋꯥꯏ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯁꯝꯂꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯒꯤ ꯐꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯎꯈꯣꯡꯗ ꯉꯥꯊꯗꯨꯅ ꯂꯩ ꯃꯆꯦꯅ ꯏꯃꯨꯡꯗꯒꯤ ꯍꯦꯟꯖꯥꯡ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈꯝ ꯑꯃꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯑꯒ ꯃꯅꯥꯎꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯌꯥꯏ ꯁꯦ ꯐꯝꯅ ꯃꯥꯜꯂꯛꯎ ꯅꯨꯡꯗꯥꯡꯒꯤ ꯌꯦꯟꯁꯥꯡꯅꯤ ꯑꯁ ꯆꯦꯁꯤꯗꯤꯕ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯤꯗ ꯃꯅꯥꯎꯄꯤꯒꯤ ꯋꯥꯗꯨꯗ ꯕꯤꯗ꯭ꯌꯥ ꯄꯩꯅ ꯌꯦꯡꯂꯛꯇꯨꯅ ꯍꯣ ꯅꯁꯥꯗꯣ ꯐꯒꯠꯂꯕ ꯅꯠꯇ꯭ꯔꯣ ꯈꯨꯠꯇꯨꯗꯤ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯏꯗꯅ ꯆꯥꯕꯒꯤ ꯃꯔꯤꯗꯨꯁꯨ ꯌꯥꯔꯤꯗꯅ ꯑꯗꯨꯅ ꯁꯤꯃꯟꯕꯗꯤ ꯀꯥꯟꯅꯅꯤ ꯅꯪꯁꯨ ꯌꯥꯔꯦ ꯃꯜꯂꯒꯦ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯄꯦꯟꯁꯤꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯅꯥꯎꯄꯤ ꯑꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯆꯦ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄꯤꯌꯨ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯆꯦ ꯌꯥꯏꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯊꯣꯏꯕꯤ ꯅꯪꯒꯤ ꯗ꯭ꯔꯣꯌꯤꯡꯗꯣ ꯍꯣꯔꯦꯟ ꯆꯦ ꯇꯥꯛꯄꯤꯔꯒꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯆꯦ ꯌꯥꯏꯁꯦ ꯑꯦꯟꯖꯥꯡ ꯃꯟꯈꯤꯒꯦꯀꯣ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯛꯑꯣ ꯍꯧꯖꯤꯛ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯅꯥꯎꯄꯤ ꯑꯇꯣꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯦ ꯌꯥꯏꯒ ꯃꯆꯦ ꯀꯩꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯌꯦꯛꯂꯤ
ꯊꯣꯡꯒꯥꯜꯗꯒꯤ ꯃꯃꯥ ꯏꯕꯦꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯕꯤꯗ꯭ꯌꯥꯅ ꯏꯃꯥ ꯃꯔꯨꯞ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯕꯣ? ꯄꯤꯔꯝꯃꯦ. ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ. ꯁꯟꯗꯦꯅꯤꯅ ꯃꯣꯏꯁꯨ ꯂꯣꯏ ꯍꯦꯛ ꯂꯩꯍꯧꯏ. ꯅꯣꯏꯕꯨ ꯀꯩ ꯌꯦꯟꯖꯥꯡ ꯃꯥꯜꯂꯤꯅꯣ? ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯀꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯃꯜꯂꯝꯕꯅꯦ. ꯑꯣ ꯐꯔꯦ. ꯏꯃꯥꯁꯨ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯅꯤ ꯆꯪꯈꯤ. ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯂꯩꯍꯧꯔꯤ. ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯕꯤꯗ꯭ꯌꯥꯅ ꯌꯦꯡꯂꯛꯄꯗ ꯒꯥꯔꯤ ꯑꯃ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯏ. ꯒꯦꯠꯇꯣ ꯍꯥꯡꯕꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯕꯨꯡꯖꯥꯎ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯨꯍꯦꯟ, ꯕꯣꯔꯤꯁ, ꯖꯦꯝꯁ ꯉꯛꯅ ꯌꯦꯡꯂꯛꯏ. ꯕꯤꯗ꯭ꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ. ꯒꯥꯔꯤꯁꯦ ꯊꯧꯖꯤꯜꯂꯛꯀꯦ ꯇꯧꯕ. ꯌꯥꯅꯤ ꯁꯨꯃꯥꯡꯗ ꯊꯧꯖꯤꯟꯕꯤꯔꯛꯑꯣ. ꯑꯁꯨꯝꯅ ꯒꯥꯔꯤꯗ ꯊꯧꯖꯤꯜꯂꯛꯏ. ꯏꯜꯁꯤꯁꯨ ꯆꯪꯂꯛꯏꯕ ꯂꯨꯍꯦꯟꯕꯨ ꯎꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ. ꯀꯩꯅꯣ ꯑꯩꯒꯤ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯏꯁꯤꯅ? ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ.